UG question leak oibagi matang sida aikoi Delhi gi Jantar Mantar da changsalliba tongan mo khongjang asina aikoi gi Manipur da mu Europe matam dadi Congress amasung BJP gi nakpak tanaraga amana amagi mayokta kholau launa duna mu protest sathana kibagi paw masu dum aikoi na unariba sina maram oiraga leiriba irang sidaida aikoi gi politics yausin bagi phibam oi ama oina miam da uhan badong tawriba sing sidana kari hainingi aduga maru oina satra Satri Singh na aikoi pam liba ningjariba changsalliba khongjang sidaida nathai khigadra haibagi akiba duni hoza kari haibining swai matang si hoji khoi strategies meam chisu angak pa strategies kaktan India sa lai seko amana heli amana watli haibagi wafam natte ko ina hajari si ado hoji ki oina di government pairiba kangrup aduda responsibility mangonda render tauba mangonda responsibility ki point fingering tauba natraga government pai da kangbu da point fingering kamai tawdoi no bako government pai riba kangbu se masina khoi kano ne ba makhoina madugi accountability am sum responsibility do makhoina accept tau sagada bane bako makhoina ta ga do ni adasya akhoi ki India da thawdo kama thokpa matamda protest ama lakpa matamda laiba protest asida akhoi tawriba demand se protest gi demand se kari no ha se fazana akhoi lengak si de yengsan bira matung da demand do ta sena genuine no era demand la mane ba question paper leak ki matang si da education mantri pham thadu ha ba si yam genuine no era demand la mane ba hoi madu gi damakta akhoi India gi yam na maming le ra ba adugumba social activist ha ba tare ko social thinker, social scientist, akhoi sonam wangchuk na singba, akhoi nuit kyani shure mana, akhoi continuously akhoi hunger strike to, hunger strike se wo democratic ki waiba values natabra hai ba. Shigi thak se ta changchaliba movement se, government se na phajana akhoi ki miyam ki aspirations taliba demand do karino hai na phajana khanna bagi mohta. Asuk chau graba wathok kamada responsible wariba minister, aduga asuk yam graba Indian people meyam amagi aspiration se si budi Dhamendra Pradhan ko nupa makhak BJP ki ministry da laibdo adune hena mane hena maruwa center da laiba lengak sina tawriba etuche alama si lokthu haibani education da reform to haibani education ki system da krai do kaithariba krai do horiba poching si reform to haibane ba sigi poching si yamna phajana genuine noiba poching do protesters singi apam badu karino lenga ki concern no na karino tongan ba political parties me am chi ki concern do na karino haibase si sigi oiba apun ba mechanism ma ka government na initiate to ba kai gi ba madugi ona taina bada counter rally singani counter dharna singani counter allegation tawni protesters singduda lagi kano singduda khoi demand toriba adom kangbu singduda counter tawni habasi sidi yamna fascist mindset ne sidi siam thina danger wai sigi wakalon sidi chumdi hausi jo khoi Manipur da lengak siresida akoina karigumba ma pen da bagi da makta akoina karigumba demand am khak tawreba aduge demand du gi on taina bada moi ge party ge workers sing thola ga demand toriba kangbu du counter amuka rally sinjal kani counter torgani hair ga di atuti sidi keno ge akoi ge kari ha tare akoi autocratic oiba adumba regime ma da purak na bagi adumba yam dangerous oiba democratic values ya hatuk na ba adugi wakhalon ga dahana nakshal lakpa thong amane na masia koina lowe masi dol dala dali ki wafam natte ana hauje ki leriba laingak pairiba kangbusina laingak na to thabak amada pendre haina protest toriba demand toriba miyam se masidai sida counter to bugi mohta arige mahoida kano to bugi counter allegation natraga counter rally counter sit and protest to bugi mohta taliba demand do fajana table da thamaga fajana negotiating table ma da puraga khana nainaraga progressive oiba protest oriba miyam si India ki people ni tena si paliba government si pairiba party ki membership to so si khanke da bani aduga moina khange do bodi moise kano na te ba
omo na te ba moi sum moi na papu je chupa gi waina moi choki se phamaga leini hai moi khan su lan ngene ba ana akhoi gi lengak si gi akhoi gi mapu di akhoi gi miam sine ba india gi mapu se indian people sine india gi mapu se bjp na te ba ana masi khanda ba chomi ana india gi adumba people singduna magi constitution gi adumba keno manungda protest obada madugi markta akhoi tongan ba adumba unwanted activities adumba bjp na paikhat pasim si khoi am laibak thibini haina khoi adumai lowi adi mohutta demand toriba kangbu do madugi concern do madu negotiating table da lengak te invite toraga phajana phaminara kanda akhoi waroi shilama prakna ba adi khongthang paikhat pasi targati indian democracy gi phajaba amsung indian democracy gi adumba values do madu malengi miyam gi mamang da khoina proof tawada mating khitang oigadra haina adumaina thamjake